Films Production Manipurna Film Forum Manipurgi Miding Makhada Department of Social Welfare Government of Manipurna sponsored Tawiduna Pangthok Sagadoriba International Manipuri Short Fiction Film Festival 2022 Handaki theme asina Let's Make Manipur Drug Free haiba theme asida Pangthok Sagadoriba Festival asigi co-sponsor oibiriba ikai khumnazaraba mingwen hangajarabada sir Konjengbam Delipu IPAK Films Production gi maikaidagi taram nokjari sir handak pangthokadoriba film festival asida sir na co-sponsor oibibase haidi sir gi wakhalon kitang phongdokpiyo handak ki lakadoriba sahi aurakpa asideda IPAK Film Production Manipur amadi loinana Film Forum Manipur gi dugumlaba film festival theme na Let's Make Manipur Drug Free haiba sigi matang da pangthokadaba sikumlaba film festival asideda aina mamang da hana pangthokiba corona gi na theme moiba corona gi covid-19 gi na theme moiba dugubada su ayangna co sponsor oikibani hadak lakadaba sisu yamna maruiba mayam sideda anauba mangalama pigedaba dugumba Let's Make Manipur Drug Free haiba asigumlaba theme asi da tawgadaba festival ase ayangna mukka hana ko sponsor oibiu haiba matang asideda yamna aibu sukimatik nungaiba amadi harauba poi maramdi haujiki matam asideda asukimatik drug ki matangda amna choba problem orakpa amna punamaksin asida mangakadaba mayam ama lakpanina masina maram oiraga masigi festival asina maram oiraga miyamda choba message ma pibiduna asigumlaba miyam sing asibu muktang di gyan tarakpa haibaduma aigi wakhalonda phaujai aduna maram oiduna su ayaki takili laiba sidaida ko sponsor oibasimak ayak yamna wakhanda nungaiba phawbaduni ngasi ayangna noida piningiba wakhalon asi aikoida society asibu tapna mangidoba tapna mukkidoba adugumba cold war oirakpa se sidakine aikoina ngasi machimtangdi pangthoktaba yatre haiba wakhalongi wakhan thamjariba se ayang masi lakadoriba sing asi pangthokadoriba sida mapung phana miyam punamakta chauba message ama piba aduguma oirachanu haiba aina IPAK Film Production Manipur amadi Film Forum Manipur luloina na Department of Social Welfare Government of Manipur ga kusamnana tawgadaba se mai pakpa chauba ama ohelachi haiba waphamchi thamjaningi asigumlaba film festival asina miyam da chauba message ama pibidana punamakko anoba mangalma phanghanba da yamna chauba maruiba film festival ama oirasanu amadi loinana punamak singbu oiminarasi haiba waphamchi ai thamjari thagachari sir Manipur amadi Manipurgi wangmada joijainana takraba iraicha singna minute ahum dagina manga phawba sangba film ama thabiraktuna festival asida saruk yabiu loinana Manipur asi drug free oiba society ama ohenbada adom su achauba thaudang yabiu haiduna IPAK Films Production gi maikaidagi appeal tawjari